Lakhipur online puthokjaba July ki tang 19 nongmaijing numit ki Khomjinba Pao tabirase ahanbada maruotba Pao Assam ki tourist gari sing Meghalaya da changma pi khidre HYNF ki member tara phajin khre mitei mayek ki sindam lup haina mingthonba lup ama sem khre lagliba August ki kuntra hom de suba Manipuri language de pangtok lagane Assam da sabagi chang degree Celsius kuntra nipan phawbagi chang da sakre maram chadana oja ani transfer tawki haibagi mayokta warep kayamarom lawkre amasung mahi tampham sangsingda ayadapan laitapa mafam ama ohelu haibagi khongjang sangsinkhre haujik mapungoi ba paw tabirase Meghalaya ki tourism minister Paul Lingdona Assam ki tourist gari sing Meghalaya da changbagi athingba leite haina phongdokhrabasu mantri gi wafam adubu HYNF ki mihut kangbu singna yakhidre makhoina charapunji amasung dawki chatpa Assam ki tourist gari sing Meghalaya da changba pikhidre hairi All Assam Students Union ASU amasung Khasi Students Union KSU nati thawong asibu kanna yaningdaba phongdokpaga loinana kupna yengsinkhre hiramasigi matangda East Khasi Hills District ki SP na HYNF ki member tara phajinkre hairi Pradhan Mantri Narendra Modi ki chamagatara ni thoi suba man ki baat thoram ngasi ayu pung 13 taba matamda sandoklagani masina mahaki ahum suba term gi anirak suba episode ni thoram asi Akashbani Doordarshan AIR mobile app amasung YouTube channel singda ngasi live streaming sandokani Ngarang Jirighat area da taba khungang mari Lalpani Lakhinagar Bakhal amadi Digli khungang mari asina pullaga Jirighat Community Hall da Milal Kasar gi makhada ayuki pung 13 taba matamda Oza Iboton Sarmana President oiduna Mitei mayek tambi takpi bagi center ma hangbagi matangda miyam gi oiba mifam ama phamkhre mifam aduda Oza Mani Kumar Nauremcha AGS na Chief Guest aduga Krishna Kumar Sharma Organizing Secretary Milal Kasarna Guest of Honor oiki mifam da kupna khanaraba matungda Iboton Sharma bu President L Lingthoiba Singhabu General Secretary amadi K Prabhavati Devi bu Information Secretary khanduna Milal Kasar branch ki makhada mitei mayek ki sindam lup haina mingthonba lup ama semkhre Lakhipur online channel asibu yengbiri basingna paw asibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Kasar Sribar Karong da laiba community hall da Amsu Lakhipur district committee amati Nehru College Manipuri Students Union gi mifam ama ngarang phamkhre mifam da Amsu Lakhipur district committee gi president Mutum Thoibana mifam apu aduga Amsu Central Committee gi General Secretary Asangbam Sopon amati Nehru College Manipuri Students Union gi President Inungan ba meiteina daista phamke mifam na kumna khanaraba matungda Amsu Lakhipur District Committee amati Nehru College Manipuri Students Union ani na punduna chahi khudingi pangthoktuna lakpagum handaksu August ki tang 10 laipok pokpa numit asida kuntra homde suba Manipuri language de pangthokna na borep na ki haina Sagapam Bishop General Secretary Amsu Lakhipur District Committee ki cherol amana khangalakli Assam gi school gi oja singi marakta mutual transfer gi policy thambagumna handakta gi hauduna Rajya asigi grade 3 amasung grade 4 gi miyoi singsu mutual transfer gi kudongchaba piragani haina Assam gi CM Dr. Himanta Biswa Sarma na phongdokre Assam da ngarang sabagi chang Guwahati da degree Celsius 39.9 phawbagi chang da sakre ayinga sagi report matungina ngasi nongmaijing phawbada Assam gi mafam da sabagi chang henkhigani degree Celsius kuntra maridagina kuntra nipan phawbagi chang da sakigani aduga hayeng ningto kaba numitagi hauduna sabagi chang hantharaklagani hairi Numit tarani ki space mission da chatkiba Sunita Williams ngasi tha ani phajilaklaba phawbada prithibida halakpagi matam tangdangba khangba ngamdaduna leiri Boeing Starliner da helium leak oibana mahaka chatminakiba Butch Wheeler ga loinana makhoi International Space Station da panduna leibatari makhoina tongkiba Boeing capsule adu semba loidrba phawba makhoi prithibida halakpa yaroi dauri
Jiribam ki MLA Muhammad Asabuddin Nangarang Jingdong Lekai Dalaiba Upper Primary School da Hangliba Relief Camp ta award pa Mompak Singh inmate singidamak Relief Camp asigi committee da ngarang kusinakre kusinaba aduda MLA ki mafamda committee amadi inmate singna haraubaga loinana thagatpa phongdokre ngasi July ki tang 8 thangde numit asida akoigi tha amagumagi mamangda jirigi kai khunabada matik charaba jiribangi MLA MP Asabudina akoi Singong Lakai Primary School da Relief Camp da laiba inmate singi mopak pigiba adugi award pa ngasi tang 8 thangde numit asida akoi kai khunabada matik charaba jirigi MLA na award pa singu akoi Relief ki committee da sinajare adugi damakta jiribangi akoi MLA bu committee ki mai dagi hanana thagat ba phungok jare Jiribam District ki Ahmedabad High School da Headmaster Oiba Abdul Salam Amadi Assistant Teacher Azad Hussein bu transfer tarokpabu yaringdaba phongdoktuna Mahiroi Amadi School Management Committee na local MLA DC Amadi JEO Jiribam da memorandum pisin krabasu thabak oina tawbiraktabana maram oiraga ngarang school asigi Mahiroi Kunja Amadi SMC na phamkiba mifamna laukiba warep ki matungina aroiba oina numit mangani ga matam piduna yenglaba phawbada thabak oina mari lainaba authorities singna transfer tawkiba oja ani asigi order kakpidrabadi school ki thong lonsil lagani haina Mahiroi singa lepa warepta SMC committee Ahmedabad High School nasu saugor lagani haina SMC committee ki secretary Muhammad Habibullah Hussein na phongdokre matungda oja ani maram chadna transfer tawba yaroi transfer order kakkadabani haiba kholau kaya sulauki ningsingba yai school asida punna Mahiroi chatru kahumbutra manga laibada oja tara manga na larik thakpi tambituna laklibani hairi I MD Habibullah Hussain SMC Committee of Ahmedabad High School Aikoi School dagi oja ani transfer tawbibagi moramda aina nasi family ba famfam asida Aikoi satra singa laikai asigi ahalaman ga paminaraga warep khara lojare Aikoi nahan higher authority da memorandum su pijare adogi moramda Aikoi da pao amta lakpi da bana moram oiraga Aikoi nasi satra singa pamin naraga satra singda Aikoi numit manga nigi matam pijare manga nigi manungda kerikumba response amta lakpi da bataragadi satra singna lobiriba pire pasida Aikoi su yagani na adum samjare Aikoi ojani transfer tawba yaningde ojani transfer tawba yaningde ojani amkarna register tabiro ojani register tabiro Chahi khudingi leptana pangthoktuna lakpagum ngarang thangja numita kanglai kanglagi clock tak maruda kangla ithong phatpa amadi main surung manakta kangla utrong hongba thoram laithok pangthokre loinana numida sigi numidang ahing nongyaida pautak hidenda pakhangba mikol changba thoram su pangthokani hairi hairiba thoram sing asida angom ningthau pana lakpa sing amadi amaiba pena amai biloising yauna thangta loising su saru yaduna laibak ningthau yaifanabagi tamak sana konung utra sanglena pangthokpani loinana mating leiba khunai ama oina mathauna leina leibaki thopumba pubangamnanabagi thoni jaki haina laisram poireiton publicity utra sanglen sana konungi cherola mata khangalagli Mahiroi tampham sang singda ayat apan laitaba mafam ama ohellu haibagi khongjangda coordination committee on disturbance free educational zone demand ge luching makhada Manipuri mafam kaya da laiba Mahiroi sang singna leptana chatharakpa wakat khongjanggi saruk ama oina ngarang Jiribam district tasu Desam local council Jiri na sinduna Jiri college Jiribam higher secondary school RK Sanatomi Vidyalaya Kasturba Girls High School JDO office amadi Irabot complex da poster campaign amadi
wakat khongjang sing changsin khre wakat khongjang aduda mahiroi sing amadi oja singna mahiloi sang singda puba thangba ngamloi daba sel amadi poche gi demand lalauba sing amadi khulai paiba singna tobigano education da lengak na rajniti tobigano chahi amada class tobagi nimit chani ga kundagi hanthaba yade haibalo lengak na semgadabani lengak na matam sana thabak paikhatabana mahi masing tambagi kanglon kahenba amadi mahiroi singda awaba piba tawroidabani education ga mari leinaba thabak thauram singda sanja thumja nepotism amadi favoritism tahonbigano education zone singda ayadapan yeikhai thingai ba yaudaba disturbance free educational zone ohenbiu haibana chingba thaba banner amadi placard sing paituna demand tawki education da government na politicization chahi jamana class ta bani masanga se nichadi ko kundage hatta jate haiba government na lo government na matam chana to ba ka tabana mai sikta bagi kamunda kai ba amadi mai sikta awamati ba Khomjinba Pao Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba haure Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenma matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar practical topagi kudong chaba su thanjari akupa maroli damak Institute of Medical and Paramedical Science Ismail Market Central Road Silchar da Lengsimbirabu natraga mobile number 93957324456 da of Honabiu Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengnana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ni Aroibada Maroiba Pao Omukhanna Assam ki tourist gari sing Meghalaya da changba pi khidre HYNF ki member tara phajin khre Mitei mayek ki sindam lup haina mingthon ba lup ama sem khre Lagliba August ki kun 19 suba Manipuri language day pangthok lagani Assam da sabagi chang degree Celsius 19 phawbagi chang da sakhre Maram chadana oja ani transfer tawki haibagi mayokta warek kayamarom lawkhre amasung Mahi tampam sang singda ayadapan laitapa mafam ama ohelu haibagi khongjang sangsin khre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare